Thoubal Dist ki Tentha Police outpost ki BSF pung kunmari ki manungda louthokkadbani haina ngase Tentha apunba lupna SP Thoubal amadi Wangjing Tentha Kendra ki MLA da memorandum pisinkre. Tentha apunba lup ki masing yamlaba ima ibel singna SP Thoubal ki office ta thomjilake. Tungda ima ibel singi mihut kharaga SP Thoubal ga haktengnana unaduna memorandum pisinkhe. Masing yamlaba ima ibel sing aduna amuk Wangjing da leiba Wangjing Tentha Kendra ki MLA Paunam Brozen ki yumda thomjin ke MLA masala itabadagi mahaki PRO da memorandum pisin ke memorandum pisin ba aduda saruk yakiba Tentha apunba lup ki president Moirangthem Sanatombin hai Tentha da karigumba makhal amatagi irang leite yamna ing chikna leiriba mafam asida BSF thamjillaktuna miyamda wakhal leitahandre maram asina pung kunmari ki manungda mafam asida thamliba BSF sing lokthokpiyu haiba memorandum ase ngasi SP Thoubal amadi MLA Brozen anida pisinbane karigumba pung kunmari ki manungda lokthoktrabade makhal makha kaya gi khongjang